ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯊꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯡꯉꯦꯜ ꯊꯨꯝꯈꯣꯡꯗ ꯑꯗꯨꯃ ꯌꯧꯁꯜꯂꯨꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯃꯩ ꯃꯨꯠꯇꯕ ꯍꯥꯏꯅꯕꯗꯨꯃ ꯑꯗꯨꯃꯒ ꯌꯧꯁꯟꯒꯦꯅ ꯈꯟꯖꯔꯤ ꯑꯩꯒꯤ ꯇꯤꯝꯁꯦ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯨꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕꯁꯤꯅ ꯗꯤꯅꯦꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯇꯤꯝꯁꯦ ꯑꯅꯣꯞꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯣꯒꯣ ꯑꯗꯨꯒ ꯃꯌꯥꯏꯗ ꯂꯩꯔꯤꯁꯤꯅ ꯑꯕꯣꯏ ꯃꯇꯥꯏꯔꯣꯝꯗ ꯂꯩꯔꯤꯁꯤꯅ ꯃꯣꯃꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯉꯥꯛꯇꯅꯤ ꯑꯩꯒ ꯁꯨꯝ ꯑꯌꯥꯝꯕ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯝ ꯈꯔ ꯁꯨꯝ ꯆꯠꯂꯒ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣ ꯈꯔ ꯁꯨꯝ ꯁꯦꯝꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯕ ꯌꯧꯍꯟꯅꯤꯡꯕ ꯃꯐꯝ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯆꯠꯅꯤꯡꯉꯒꯁꯨ ꯌꯧꯕ ꯉꯝꯗꯕ ꯁꯨꯝ ꯌꯥꯎꯅꯕꯗꯣ ꯑꯗꯣ ꯑꯩꯈꯣই ꯁꯨꯝ ꯍꯟꯗꯛꯁꯦ ꯁꯨꯝ ꯈꯔ ꯇꯣꯏꯅ ꯆꯠꯂꯅꯤ ꯑꯗꯨ ꯆꯠꯄꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯐꯖꯕ ꯃꯤꯅ ꯆꯠꯄꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯈꯔ ꯁꯨꯝ ꯌꯧꯒꯦꯅ ꯈꯟꯖꯔꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯨꯡ ꯁꯨꯝ ꯅꯝꯖꯔꯛꯈꯤꯒꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯝ ꯑꯔꯥꯞꯄ ꯑꯃ ꯆꯠꯂꯒꯗꯤ ꯃꯤꯁꯦ ꯃꯁꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯊꯥꯖꯅꯕꯤ ꯍꯥꯏꯇꯥꯔꯦ 5 ꯆꯠꯄ ꯐꯠꯇꯦ 7 ꯆꯠꯄ ꯐꯠꯇꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕ ꯂꯩ ꯃꯔꯨꯑꯣꯏꯅ 5ꯁꯦꯐꯠꯇꯦꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯉꯁꯤꯒꯤ ꯇꯤꯝꯁꯦ 5ꯁꯨ ꯑꯣꯏꯔꯦ ꯑꯗꯣ 5 ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡ ꯑꯃ ꯀꯩ ꯑꯃ ꯃꯤ ꯑꯃꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯨꯅꯧꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯃꯤ 3ꯅꯦꯅ ꯄꯥꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤꯕꯅꯤ ꯈꯣꯡꯆꯠꯁꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯤ 5 ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯐꯠꯇꯦꯅ ꯍꯥꯏꯅꯕ ꯂꯩ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯆꯠꯇ ꯌꯥꯗ꯭ꯔꯒꯗꯤ ꯅꯨꯡ ꯑꯃ ꯀꯩ ꯑꯃ ꯃꯤ ꯑꯃꯅꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯄꯨꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯄꯨꯔꯒ ꯆꯠꯂꯤ ꯏꯝꯐꯥꯜꯗꯒꯤ ꯁꯨꯞꯅꯒꯤ 31 ꯀꯤꯂꯣꯃꯤꯇꯔ ꯃꯨꯛ ꯆꯠꯂꯒ ꯂꯩꯔꯤꯕ ꯅꯤꯡꯉꯦꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯩꯇꯩꯒꯤ ꯊꯨꯝ ꯁꯨꯡꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯅꯤꯡꯉꯦꯜ ꯊꯨꯝꯈꯣꯡ ꯑꯁꯤ ꯊꯨꯝꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯀꯣꯜꯂꯤꯕ ꯑꯁꯦꯡꯕ ꯃꯐꯝ ꯑꯃꯅꯤ ꯃꯇꯝ ꯑꯃꯗ ꯅꯤꯡꯉꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯊꯪꯅꯕ ꯈꯨꯜ ꯍꯥꯏꯕꯗꯤ ꯈꯨꯜ 5-6ꯅ ꯊꯨꯝ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯅꯔꯝꯈꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯤꯔꯝꯕ ꯅꯤꯡꯉꯦꯜ ꯊꯨꯝꯈꯣꯡ ꯉꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯊꯨꯝ ꯀꯌꯥꯅ ꯃꯃꯜ ꯍꯣꯡꯅ ꯑꯃꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯖꯤꯜꯂꯛꯄ ꯃꯔꯝꯅ ꯌꯨꯝꯊꯣꯡ 90 ꯍꯦꯟꯅ ꯊꯨꯝ ꯁꯨꯡꯕꯒꯤ ꯁꯤꯟꯐꯝ ꯇꯧꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯅꯤꯡꯉꯦꯜ ꯈꯨꯜ ꯑꯁꯤꯗ ꯌꯨꯝꯊꯣꯡ 5 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯂꯥꯞꯄꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯁꯤꯃ ꯆꯠꯁꯜꯂꯒ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ ꯃꯨꯠꯇꯕꯗꯣ ꯑꯗꯨꯃꯒ ꯌꯧꯁꯟꯖꯔꯛꯀꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯍꯟꯖꯒꯦ ꯇꯧꯕꯅꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤ ꯊꯥꯏꯅꯒꯤ ꯒꯦꯝꯅꯤ ꯊꯥꯏꯅꯒꯤ ꯒꯦꯝ ꯏꯟꯗꯤꯖꯤꯅꯁ ꯒꯦꯝ ꯃꯨꯠꯇ꯭ꯔꯤ ꯍꯩꯃꯥ ꯅꯣꯏ ꯍꯥꯏꯖꯜꯂꯨꯔꯦ ꯁꯥꯟꯅꯧ ꯑꯗꯥꯏꯗꯨꯗ ꯃꯪꯉꯣ ꯅꯠꯇ ꯍꯪꯉꯣ ꯍꯩꯅꯤꯡ ꯄꯥꯝꯕꯤꯁꯦ ꯍꯩꯅꯤꯡ ꯁꯤꯗ ꯄꯥꯜꯂꯦꯁꯦ ꯉꯥꯅꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤ ꯑꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯨꯝ ꯊꯣꯛꯐꯝꯒꯤ ꯖꯒꯥꯁꯦ ꯑꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯕ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯌꯥꯕ ꯑꯃ ꯂꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯁꯨꯝ ꯆꯪꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯤꯒꯤ ꯖꯒꯥꯁꯤꯗꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯂꯩꯁꯤꯅꯦ ꯑꯣ ꯃꯤ ꯂꯣꯏꯅ ꯑꯗꯨꯝ ꯆꯪꯅꯕꯅꯦ ꯑꯣ ꯑꯗꯣ ꯑꯌꯥꯕ ꯀꯩꯅꯣ ꯂꯧꯅꯕ꯭ꯔꯥ ꯍꯪꯒꯦ ꯂꯧꯅꯗꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯧꯅꯗ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯤ ꯂꯧꯅꯗꯦ ꯑꯗꯨꯝ ꯆꯪꯕꯅꯦ ꯑꯗꯣ ꯀꯩꯅꯣꯁꯨ ꯇꯧꯕꯅꯦ ꯂꯨꯗꯤ ꯂꯨꯏ ꯍꯥꯏꯕꯅꯤꯀꯣ ꯆꯪꯕꯗꯅꯦ ꯂꯥꯏꯕꯛꯀ ꯀꯠꯅꯔꯒ ꯆꯪꯕꯅꯦ ꯁꯤ ꯍꯣꯏ ꯍꯣꯏ ꯑꯦ ꯈꯣꯡ ꯈꯨꯠꯁꯨ ꯊꯥꯡꯒꯠꯄ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯗꯨꯒꯤ ꯑꯁꯨꯝ ꯈꯪꯅꯤꯡꯗꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯣꯛꯎꯁꯦ ꯁꯨꯝ ꯑꯌꯥꯕ ꯑꯃ ꯁꯨꯝ ꯍꯪꯅꯕꯅꯦ ꯍꯥꯏꯗꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯄꯥ ꯑꯣꯏꯕꯗꯤ ꯐꯕ ꯃꯤꯒꯤ ꯂꯝꯗ ꯂꯥꯛꯁꯜꯂꯒ ꯆꯪꯁꯤꯟꯕꯅꯤꯅ
하이페 항보마 땅아이 포도와 뭐 커미티 cái 정은 뭐 플레이가 짱부대 좀 야이 하래 내가 콩을 가이나 박속 줬거나 하보니다 식물수지가 아직 좀 이제람 너무 안 맞아 tăng cái gì mình cũng thấy cái nuôi này không gì cái là chú răm 까만 싫어 chú răm 수수랑 뭐 tăng sắc nữa nó hôi chừng 시기 지나 약간 너 까리 그라서 봐 cái nào cái gì nó gì đấy mà 집이라 까보네 좀 왜라면 흥들거 하이네 이거 cái gì phồng như thế này cái sinh mà chủ sinh điều mà gì 안돼 식는 고샬라가 라이네 hoa này khai này cái mà gì cái là mới ăn gì cái này thì còn mỗi cái mít này hay là gì bao giờ này hay là gì mà đã hắn xin hello hắn xin nó cầm kiếm xem phải tàu vào này 하이페 항나서 야부대야 하 톰제 nga này ô lì thôi nga 타더는 거니 너는 hay gì mới cái này cái nó xin 통장 비에 지들이 nga 통장 비우는 거니 하지 가나 봐야 좀 머리 그땅 좀 강닝 내나 라고니다 아한지다 좀 항도 아도 망고는 좀 바카로 뭐야 아시고 이거는 시작을 나야 오이가 이 나야 마치 좀 하는 거 아복 좀 먹고 tumhong 그만이나 tum 톡고서 좀 머리 그땅 강닝 내나 떠서버니다 항상 뭐야 하야 강도 뭐 ngạc 좀 파미나라가 가로 혹시 민게 거기 언제라니 군자라네 아도 시기 톰 닝엘 톰 게신 남나서 라이래 아도 시톰 사비기 타복자 시 아보이나 떨어지 꺄무 꾸이래잖아 떨어지 자히 곤가 따리 니판 아두데기 수락바니 우리 자히 humbutra 수락마니 아도 호지 수리 가라 때때 이거나 가라 이런다네 아도가 시기 그 톰기 마팜자 까라마 마탐데기 떨어지잖아 하비디 꺄무 꾸이래잖아 신 하는데 좀 레라 뭐 많이 떠보시 아 통공지라 좀 레이라메 거기는 강보다 좀 레이래 꾸이러비자니 거기 강하우드래 거기 한징 파우 강함모 꾸이러비자니 봐 아주 뭐 한징나 수람바다기 거기나 이보 거기나 무실래잖아 뭐 이래기더라미나 아주 그지 파우 카라가 때때 좀 수리시니 근데 아때디 토이도버디 강디야 봐 이복수 아팜제 좀 레라마미나 아도 시기 톰 숨비기 타복지 사이 레까지다 꺄무 미 이문 꺄무 떠 염나 망아무디 수이 망아무수요 망아무 수이 하이지 hꯧjik kona angangsingna adum surakpai wani hanigi ahamba subadi ahan amani surambani ado ahansingdo leikidre akoisina ariba oire moi hꯧjik surisina kona semkatlaga adum subiba wani 아도시 거기 톰제 메이테이 톰 하르게 강내가 아도시 톰제 마판데기 톰 마야마 장에요가 아도 hojiki 아보이기 간어데디 시밀론 하이게다 하베타레가 시 마땅데디 하나 레람바가 hojikkaje yam khenaba lakke khenaba haise ibunga hanadi mahi ngata lonbaneba adum mapok macaidu hongba ado singyendu marang kaiba aduna adum pangsukta soga adum lolamba jane ado hojikti mapok macai tang panina punga dukan gido kara miss tawraga mapangdo thuna tana baina tawrab jane angangsina ado hojik ibokidi asengba na ising ngata lonbado adum sayaba aduna hanju singdana lawle kwakidende khara ado hojik suma paktarang tilairi asengbado 아도 시기 그 톰자 마시 신기 쇼가 시험도이네바 mani 아도가 mahi hapise dinda achi tanna ba hijalaga kangna ba londorini 아도가 hojiki 톰자 마시 mayam 사나부좀 mayam yauri 하래 아도 사나리 mayamida aseng biseng도 좀 khadum laidore natra aseng ba hije mahi ngate helolaga senge aduga mistawraga khara poyando tumbudi tum chap manaba adu dukan gi du khara yawrabanina ba poche punga mutramina tawba
ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯦꯡꯕ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣꯅ 이번에 그래가 좀 사비. ꯑꯗꯣ ꯑꯕꯣꯛ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯊꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯆꯥꯛꯀꯧꯕ ꯃꯇꯝꯗꯁꯨ ꯆꯥꯅꯩꯀꯣ ꯑꯇꯣꯞꯄ ꯁꯨꯝ ꯁꯤꯒꯤ ꯁꯤꯖꯤꯟꯅꯕꯒꯤꯁꯦ ꯆꯥꯟꯅꯗꯕ ꯌꯥꯎꯗꯦꯗ ꯊꯨꯝꯅꯦꯕ ꯆꯞ ꯃꯥꯟꯅ ꯊꯥꯏꯅꯗꯤ ꯊꯨꯝꯁꯦ ꯐꯪꯗꯅ ꯑꯔꯥꯞꯄ ꯂꯥꯛꯑꯒ ꯂꯧꯔꯦꯌꯦ ꯑꯩꯈꯣꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗꯤ ꯗꯨꯀꯥꯟꯒꯤꯁꯦ ꯊꯣꯛꯄꯗꯒꯤ ꯑꯀꯣꯝꯕ ꯊꯤꯕ ꯑꯗꯒꯤ ꯑꯃ ꯇꯧꯗꯅ ꯑꯗꯨꯝ ꯆꯥꯈꯤꯕ ꯋꯥꯅꯦꯕ ꯐꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯁꯦꯡꯕꯁꯤꯅ ꯐꯕꯅꯦ ꯍꯥꯏꯕ ꯑꯁꯤꯅ ꯆꯤꯟꯖꯥꯛꯁꯤꯗꯁꯨ ꯐꯩ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯅꯥꯔ ꯌꯦꯛꯑꯁꯨ ꯊꯨꯝꯒ ꯊꯥꯎꯒ ꯅꯣꯏꯔꯒ ꯊꯥꯎ ꯇꯩꯕꯤꯔꯁꯨ ꯑꯗꯒꯤ ꯑꯃ ꯇꯧꯔꯁꯨ ꯉꯥ ꯆꯥꯛ ꯅꯝꯃꯁꯨ ꯁꯤꯅ ꯐꯩꯌꯦꯕ ꯐꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯡꯉꯤ ꯍꯥꯏꯅ ꯑꯍꯣꯡꯕ ꯊꯧ ꯁꯝꯕ ꯊꯤꯕꯒꯤꯅꯦꯕ ꯍꯧꯖꯤꯛ ꯗꯨꯀꯥꯟꯒꯤꯗꯣ ꯃꯣꯏꯁꯦ ꯁꯃꯨꯗ꯭ꯔꯗꯩ ꯄꯦꯛꯄꯅꯦꯕ ꯁꯃꯨꯗ꯭ꯔꯗꯩ ꯄꯦꯛꯑꯒ ꯃꯣꯏꯅ ꯃꯦꯆꯤꯟꯗ ꯆꯞꯊꯣꯛꯑꯒ ꯁꯦꯝꯇꯣꯛꯑꯒ ꯄꯦꯛꯀꯤꯡ ꯇꯧꯁꯤꯟꯕꯅꯦꯕ ꯕꯣꯔꯥꯒꯁꯨ ꯍꯥꯟꯅꯗꯤ ꯕꯣꯔꯥꯗ ꯍꯥꯜꯂꯝꯃꯦꯕ ꯑꯗꯨ ꯕꯣꯔꯥꯗ ꯑꯍꯥꯟꯕ ꯐꯥꯁꯇ 13, 9, 12 ꯑꯗꯨꯝꯕꯅ ꯄꯤꯔꯝꯃꯦꯕ ꯕꯣꯔꯥ ꯁꯨꯛ ꯆꯥꯎꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ 100, 200 ꯍꯦꯟꯅ ꯌꯧꯈ꯭ꯔꯦꯅ ꯕꯦꯛꯇ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯍꯤ ꯇꯁꯦꯡꯅ ꯂꯣꯟꯕꯅꯤꯅ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯈꯧꯅꯥꯎ ꯅꯥꯕ ꯀꯩꯗꯧꯕ ꯑꯃꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤꯅ ꯂꯥꯁꯤ ꯐꯥꯎꯕ ꯈꯣꯝꯕ ꯂꯥꯛꯑꯦꯕ ꯕꯖꯥꯔꯗ ꯑꯁꯤꯅ ꯅꯞꯄ ꯐꯩꯌꯦꯅ ꯌꯥꯅ ꯑꯗꯣ ꯑꯕꯣꯛ ꯁꯤꯒꯤ ꯊꯨꯝꯒꯤ ꯃꯥꯏ ꯊꯨꯝꯒꯤ ꯂꯩꯕ ꯃꯐꯝꯁꯦ ꯃꯁꯤ ꯀꯔꯝꯕ ꯂꯥꯏꯅꯗꯤ ꯀꯣꯜꯂꯤ ꯑꯁꯤ ꯀꯩꯅꯣ ꯊꯨꯡꯒꯣꯡ ꯂꯥꯏꯔꯦꯝꯕꯤ ꯊꯨꯡꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩ ꯂꯩꯔꯤꯁꯤꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯥꯟꯇꯣꯞ ꯂꯩꯔꯤꯗꯣ ꯅꯠꯇꯦ ꯑꯁꯣꯝꯒꯤꯁꯤꯅ ꯀꯝꯃꯤꯇꯤ ꯍꯣꯜ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯁꯦ ꯑꯁꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯀꯧꯏ ꯑꯗꯨꯒ ꯊꯨꯡꯒꯣꯡꯒꯤꯅ ꯊꯨꯡꯒꯣꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯊꯨꯝ ꯃꯄꯥꯛꯁꯦ ꯍꯧꯖꯤꯛ ꯃꯃꯜ ꯀꯌꯥꯃꯨꯛꯀ ꯌꯣꯟꯕꯁꯦ ꯁꯤꯠꯄꯗ ꯊꯨꯝ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯁꯥꯕꯗꯨꯅ 50ꯒꯤ 3 ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯀꯣꯏꯀꯥ ꯀꯥꯔꯤꯁꯤꯗꯤ 50 ꯄꯤꯌꯦ ꯊꯥꯅ ꯀꯥꯁꯤꯜꯂꯝꯃꯤꯅ ꯑꯣꯔꯤꯖꯤꯅꯦꯜ ꯃꯁꯥꯒꯤ ꯏꯁꯤꯡ ꯉꯛꯇ ꯂꯣꯟꯕꯅꯤꯅ ꯑꯕꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯔꯣꯝꯗ ꯂꯥꯛꯄꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯅꯁꯨ ꯑꯕꯣꯛꯇꯒꯤ ꯁꯨꯝ ꯍꯪꯖꯕꯁꯤꯗ ꯃꯌꯥꯝ ꯈꯪꯗꯕ ꯃꯌꯥꯝ ꯈꯪꯕ ꯐꯪꯉꯦ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯀꯥꯟꯅꯕ ꯑꯣꯏꯔꯅꯤ ꯃꯌꯥꯝꯅ ꯑꯕꯣꯛꯀ ꯊꯦꯡꯅꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯌꯦꯡ ꯊꯥꯗꯣꯔꯛꯑꯣ ꯃꯌꯥꯝ ꯇꯥꯅꯕ ꯑꯗ ꯑꯉꯥꯡꯁꯤꯡꯅ ꯏꯕꯣꯛꯁꯦ ꯁꯤꯗ ꯉꯥꯡꯉꯦ ꯏꯕꯣꯛꯁꯦ ꯁꯤꯗ ꯉꯥꯡꯉꯦꯅ ꯑꯕꯣꯛ ꯑꯗꯣ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯍꯧꯖꯤꯛ ꯆꯍꯤ 50 ꯍꯦꯜꯂꯝꯃꯗ꯭ꯔꯥ ꯈꯔꯝꯗ꯭ꯔꯥ ꯈꯪꯗꯦꯗ ꯏꯕꯣ ꯆꯍꯤꯗꯤ ꯌꯦꯡꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯕ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯅꯍꯥꯟ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯔꯤ ꯀꯗꯥꯏꯗꯒꯤ ꯀꯔꯤꯅꯣ ꯑꯃ ꯀꯥꯞꯊꯣꯛꯈ꯭ꯔꯦꯗꯣ ꯑꯁꯣꯝꯗ ꯄꯥꯡꯒꯩ ꯑꯁꯣꯝꯗꯒꯤ ꯂꯥꯛꯑꯦ ꯃꯥꯗꯤ ꯊꯕꯛ ꯇꯧ ꯃꯥꯅꯦ ꯑꯗꯣ ꯑꯉꯥꯡꯗꯣ ꯑꯗꯨ ꯃꯣꯏꯗꯤ ꯄꯉꯥꯛꯇ ꯂꯥꯛꯑꯦꯕ ꯑꯗꯨ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯗꯣ ꯉꯁꯤ ꯎꯕꯁꯤꯅ ꯍꯌꯦꯡ ꯑꯃꯨꯛ ꯎꯕꯗꯨꯗꯤ ꯃꯣꯏꯗꯤ ꯈꯪꯕꯅꯤ나 이보 분치고고 hoi 이수비 거기 너기담이 레기담이 너희 분치 농장나 남아이 빡나 레고 고나 노었잖아 자 아도 야 농아이저라고 다겠지 아버지기 그러지 하필 예비 알아서 사고 사고 마품자 야예 가리 아들이 냠라 이행 바만 사도 루지 가리 사도 빼네 야 마이 타르가 하우더니 심마히지 이신게 낭철랄라리냐고 마이나 좀 타라 마이 타르가 깡가더니 싱아이도 짱 그럽잖아 좋아이다 khara mà tôi mà ra ngang chừng là cái tôi đây là cái số cái tôi nhà thì cái đây vợ ở đây ngắm mồi chứ khara chừng là thì sang bên nhà thùng mà sao thì lấy tiền bao giờ xem qua mà bạc tu tôi khara lấy gì 아복 사버기 몽제 신기 신 qua thua bao mà bằng gì tôi bảo chỉ là tu chỉ đây chỉ là anh úc cái gì thà đó cái gì khá bây cũng bảo chỉ là xả đâu đi 어시되게 먹방도 라칼라가 시도 하퍼니와 먹방 앞에 빠져 아시도 담아봐 맞던데 장한 거네 장이 mấy thao căng nó bỏ nó cái tôi căng nó bỏ này đó là mỗi anh ăn hậu từng ngày đó anh mà hi luồn vào đó cả sẽ là cái thầm mà bà rồi ta ra một cái này 노모다 깨가디 샤방하면 yam ngamde mi yam changye thi mo na mai yang ba khang si khom ba de chum cha ba ga anda ka kha kum da da du ma pak cha ma gara du ba kum phu kum budra da sar ga su mi yam changye jabo yabona mi khadi jojodna thabak piram bane ba cha ba man ni aba adu ga mai tha ba du si khom tok khom jin ha ga da yeng da di lai ba mo chu mo ba wa su wa ba thabak su athu kai nang da ba mi taruk kumbadi changane
ꯃꯩꯒꯤ ꯊꯕꯛꯅꯤ ꯊꯣꯛ ꯍꯨꯟꯗꯣꯛꯑꯝ ꯆꯠꯄꯁꯨ ꯌꯥꯗꯦ ꯊꯕꯛ ꯑꯝꯇ ꯊꯨꯝ ꯑꯁꯥꯕ ꯕꯣꯛꯁꯤꯗ ꯂꯩꯔꯣ ꯑꯧ ꯂꯧꯒꯤꯁꯤꯔꯥ ꯀꯗꯥꯏ ꯌꯥꯎꯏ ꯀꯩꯅꯣ ꯇꯧꯖꯩꯒꯦ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯔꯤꯖꯤꯅꯦꯜ ꯃꯌꯥꯟ ꯌꯥꯎꯗ꯭ꯔꯕ ꯌꯥꯎꯗꯦ ꯀꯔꯤꯝ ꯌꯥꯎꯗꯦ ꯁꯥꯕꯗꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯊꯨꯝꯁꯤꯗꯤ ꯑꯥꯏꯑꯣꯗꯤꯟ ꯀꯥꯏꯅ ꯑꯃꯁꯨ ꯃꯥꯅꯤ, ꯌꯥꯎꯗꯅ ꯑꯗꯨꯗꯤ ꯍꯥꯞꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏꯅ ꯑꯌꯣꯗꯤꯟ ꯌꯥꯎꯗꯦ ꯍꯥꯏꯗꯣ ꯃꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯤ ꯂꯩꯅꯨꯡ ꯄꯥꯇꯥꯟꯗꯩ ꯊꯣꯔꯛꯄ ꯑꯁꯦꯡꯕ ꯏꯁꯤꯡꯅꯦ ꯍꯥꯏꯕ ꯃꯣꯏꯒꯤ ꯑꯌꯣꯗꯤꯟ ꯒꯥꯏꯗꯣ ꯑꯩꯈꯣꯏ ꯍꯟꯗꯛꯇ ꯑꯅꯧꯕ ꯊꯣꯛꯂꯛꯏꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤ ꯃꯥꯡꯅꯅꯕ ꯃꯣꯏꯒꯤꯗꯨ ꯍꯦꯜꯂꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯆꯥꯕꯗ ꯗꯨꯀꯥꯟꯒꯤꯗꯨꯒ ꯁꯤꯒ ꯆꯥꯕꯗ ꯃꯍꯥꯎꯗꯨ ꯈꯦꯠꯅꯅꯦꯕ ꯍꯣꯏ ꯁꯤꯗ ꯍꯦꯟꯅ ꯆꯥꯎꯕꯁꯨ ꯂꯩꯅꯦꯕꯣ ꯑꯗꯨꯁꯨ ꯂꯩ ꯄꯣꯌꯦꯡꯕꯒꯤ ꯊꯨꯝꯃꯅꯁꯨ ꯄꯥꯛꯄ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯆꯥ ꯑꯁꯤꯅ ꯏꯕꯣꯛꯅ ꯑꯁꯦꯡꯕ ꯀꯩꯀꯥꯟ ꯁꯥꯗ꯭ꯔꯁꯨ ꯈꯥꯡꯅꯅꯕ ꯍꯥꯏꯅ ꯈꯥꯡꯅ ꯀꯥꯁꯤꯜꯂꯕ ꯑꯍꯨꯝ ꯃꯔꯤ ꯄꯨꯟꯁꯤꯜꯂꯒ ꯑꯕꯣ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯊꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯕꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯟꯗ꯭ꯔꯣꯒꯤ ꯃꯩꯍꯧꯐꯝ ꯃꯩ ꯈ꯭ꯋꯥꯏꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯕꯗ ꯈꯪꯅꯕ ꯃꯐꯝꯗꯨ ꯑꯃꯨꯛ ꯑꯗꯨ ꯃꯐꯝꯗꯨ ꯑꯃꯨꯛ ꯈꯣꯡꯁꯥꯜꯂꯤ ꯌꯧꯒꯗꯣꯔꯦ ꯏꯝꯐꯥꯜꯗꯒꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 28 ꯃꯨꯛ ꯆꯠꯂꯒ ꯂꯩꯔꯤꯕ ꯑꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯣꯏꯅꯅ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯁꯨ ꯈꯪꯅꯔꯤꯕ ꯃꯐꯝꯅꯤ ꯄꯅꯝ ꯅꯤꯡꯊꯧ ꯃꯩꯍꯧꯕꯤꯔꯣꯜ ꯅꯠꯇ꯭ꯔꯒꯅ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ ꯃꯨꯠꯇꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯃꯩ ꯆꯥꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯥꯏꯐꯝ ꯑꯁꯤꯅ ꯀꯣꯜꯂꯤꯕ ꯑꯟꯗ꯭ꯔꯣ ꯈꯨꯜ ꯑꯁꯤꯒꯤ ꯁꯥꯒꯩ ꯀꯌꯥꯒꯤ ꯌꯨꯝꯊꯣꯡꯁꯤꯡꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯂꯤ ꯅꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯩ ꯑꯁꯤꯕꯨ ꯃꯨꯠꯇꯅꯕ ꯁꯦꯟꯅꯖꯔꯤ ꯂꯣꯜꯂꯦ ꯃꯅꯨꯡꯁꯨ ꯂꯣꯜꯂꯦ ꯑꯗꯩ ꯍꯪꯖꯤꯔꯥ ꯕꯣꯏ ꯑꯗꯩ ꯍꯪꯖꯤꯔꯥ ꯁꯣꯝꯗꯁꯨ ꯂꯩ ꯃꯥꯜꯂꯦ ꯀꯔꯝꯕꯅꯣ ꯑꯁꯦꯡꯕ ꯑꯣꯏꯗꯣꯏꯖꯥ ꯈꯣꯡꯗꯤ ꯑꯗꯨꯝ ꯍꯥꯡꯕꯅꯦꯕ ꯃꯣꯏ ꯑꯁꯪꯕ ꯑꯃꯗꯤ ꯂꯩꯕꯅꯦ ꯍꯧꯖꯤꯛ ꯃꯤ ꯀꯩꯅꯣ ꯂꯣꯛꯗꯥꯎꯟꯒꯤ ꯃꯤ ꯂꯥꯛꯅꯔꯣꯏ ꯈꯣꯠꯅꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯧꯒꯅꯦꯕ
네 그럼 당겨봐. 시기 거기 머이 호봉기지. 시 짱부 커버지. 호직티 야드라보도. 통주 로레바. 좀더 짱나게 보는 거네 봐. 오 항대 좀 항게다보라. 거의 상가지 걸어외도 오더네 마밍데 뭐 시기에서 그 상락 빠이가 그 상범이도 넘보라 해봐. 아. 넘보라 보고 시기도 그 까유 뭐 되나 이 윤낙 판정 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯍꯣꯏ ꯍꯣꯏ ꯅꯨꯡꯇꯤꯒꯤꯕꯨꯗꯤ ꯍꯥꯡꯕꯖꯥꯠꯅꯤꯗ ꯆꯥꯛ ꯆꯥꯕ ꯆꯪꯉꯝꯒꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯇꯥꯏꯃꯤꯡꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 40 ꯆꯠꯂꯦ ꯀꯖꯛ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯃꯩ ꯍꯧꯐꯝꯁꯦ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯂꯥꯛꯆꯕꯅꯦ ꯃꯄꯥꯟꯗ ꯃꯅꯨꯡꯗꯗꯤ ꯌꯥꯗꯕ꯭ꯔꯥ ꯁꯪ ꯃꯅꯨꯡꯗꯗꯤ ꯌꯥꯗꯦ ꯁꯪ ꯃꯄꯥꯟꯗ ꯑꯣꯏꯅ ꯅꯪꯒꯤ ꯃꯅꯨꯡ ꯅꯝꯕ ꯌꯥꯗꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯅꯝꯕꯤꯌꯨ ꯍꯥꯏꯁꯦ ꯅꯪ ꯃꯤꯡꯖꯦꯜ ꯐꯨꯜ ꯍꯥꯏꯒꯠꯇ꯭ꯔꯤꯕꯣ ꯅꯣꯡ ꯇꯥꯒꯅꯤꯀꯣ ꯐꯨꯜ ꯍꯥꯏꯒꯠꯂꯝꯃꯣ ꯑꯗꯨꯝ 시도 거미지 매행 오네 시도 통지도 ꯃꯅꯨꯡꯗꯤ ꯆꯪꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯁꯨꯝ ꯅꯝꯃꯨ ꯍꯥꯏꯕꯒꯤ ꯑꯃꯗꯤ ꯍꯥꯏ ꯁꯣꯝꯗ ꯅꯍꯥ ꯃꯌꯥꯝ ꯂꯩꯔꯤ ꯋꯥꯡꯉꯦ ꯌꯥꯔꯕ ꯃꯐꯝꯁꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯏꯪ ꯂꯥꯎꯕ 뭐지 가 이정이잖아 ꯑꯣꯖꯥ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯁꯤꯡꯖꯃꯩꯔꯣꯝꯗꯩꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤ ꯃꯔꯤ ꯂꯩꯅꯕ ꯈꯔ ꯁꯨꯝ ꯁꯦꯝꯖꯩꯌꯦꯕ ꯑꯗꯨꯗ ꯑꯣꯖꯥꯗꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯖꯕꯗ ꯑꯟꯗ꯭ꯔꯣꯒꯤꯁꯤ ꯃꯩ ꯃꯨꯠꯇꯕ ꯊꯥꯏꯅꯗꯒꯤ ꯃꯨꯠꯇꯅ ꯂꯩꯔꯛꯑꯦꯅ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡ ꯁꯤꯒꯤ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥꯅ ꯁꯨꯝ ꯈꯪꯕꯤꯕ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯣꯝꯕꯤꯅꯧ ꯀꯧꯋꯦ ꯇꯣꯝꯕꯤꯅꯧ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯐꯝꯁꯤꯒꯤ ꯋꯥꯔꯤ ꯈꯤꯇ ꯂꯤꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯈꯪꯉꯛꯄꯗꯗꯤ ꯃꯍꯩꯕꯤꯔꯣꯜ ꯂꯩꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯩꯇꯩ ꯃꯍꯩꯕꯤꯔꯣꯜ ꯂꯩꯗ꯭ꯔꯥ ꯂꯩꯔꯝꯃꯦ ꯑꯗꯨ ꯂꯩꯔꯝꯕꯗꯣ ꯍꯥꯟꯅ ꯏꯅ ꯀꯨꯝꯃꯒ ꯂꯩꯔꯝꯃꯦ ꯏꯅ ꯀꯣꯟꯅ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯑꯅꯧꯕ ꯁꯥꯍꯧꯕꯅꯦ
ꯑꯗꯒꯤ ꯁꯤꯗ ꯃꯩꯍꯧ ꯂꯩꯔꯦꯀꯣ ꯍꯣꯏ ꯑꯗꯒꯤ ꯃꯊꯛꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯅꯥꯁꯪ ꯅꯍꯥꯔꯨꯛ ꯄꯅꯥ ꯑꯍꯂꯨꯛ ꯄꯅꯥ ꯍꯥꯏꯗ꯭ꯔꯥ ꯃꯈꯥ ꯊꯪꯕꯁꯤꯅ ꯑꯍꯂꯨꯛ ꯄꯅꯥꯅꯦ ꯑꯗꯒꯤ ꯃꯊꯛ ꯊꯪꯕ ꯁꯪꯁꯤꯅ ꯅꯍꯥꯔꯨꯛ ꯄꯅꯥ ꯑꯗꯒꯤ ꯃꯊꯛ ꯊꯪꯕ ꯀꯣꯁꯣ ꯍꯥꯏꯗ ꯁꯪ ꯃꯆꯥ ꯑꯃ ꯂꯩꯁꯦ ꯍꯣꯏ ꯑꯁꯤꯅ ꯑꯍꯂꯨꯛ ꯀꯣꯁꯣ ꯁꯣꯝꯗ ꯀꯣꯁꯣ ꯃꯆꯥ ꯑꯃ ꯂꯩꯁꯤꯅ ꯅꯍꯥꯔꯨꯛ ꯀꯣꯁꯣ ꯑꯩꯗ ꯑꯗꯨꯃꯥꯏꯅ ꯈꯪꯅꯩꯌꯦ ꯑꯗꯒꯤ ꯑꯁꯣꯝꯗ ꯁꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯝ ꯑꯣꯏꯅ ꯆꯝꯅꯤ ꯃ꯭ꯌꯨꯖꯝ ꯑꯣꯏꯅ ꯁꯥꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤ ꯃꯩꯒꯤ ꯅꯣꯡꯃꯒꯤ ꯃꯨꯠꯇꯅꯕ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯅꯣꯡꯅ ꯃꯨꯠꯇꯅ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯤ ꯃꯤ ꯑꯅꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯣꯏ ꯃꯤ ꯑꯅꯤ ꯂꯥꯛꯑꯒ ꯁꯤꯡ ꯄꯨꯔꯒ ꯃꯩ ꯍꯧꯔꯒꯅꯤ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯃꯟꯗꯨ ꯃꯩꯗꯨ ꯆꯨꯖꯤꯟꯕꯤꯔꯅꯤ ꯑꯗꯒꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯄꯥꯂꯤꯅ ꯅꯣꯡꯃꯒꯤ ꯃꯤ ꯑꯅꯤꯅꯤ ꯈꯨꯟꯒꯤ ꯑꯣꯏꯅ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤ ꯑꯅꯤꯅꯤ ꯁꯤꯟꯊꯥ ꯄꯤꯔꯒ ꯅꯤꯇꯤꯒꯤ ꯍꯧꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯃꯣꯏꯅ ꯃꯩ ꯍꯧꯕ ꯂꯥꯛꯄ ꯂꯥꯛꯇꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩꯕ ꯑꯗꯣ ꯈꯨꯜꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯇꯧꯍꯟꯕ꯭ꯔꯥ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯄꯥꯂꯤ ꯅꯥꯏꯌꯦꯕ ꯄꯥꯈ꯭ꯔꯥꯒꯨꯝꯕ ꯂꯨꯈ꯭ꯔꯥꯒꯨꯝꯕꯗꯤ ꯇꯧꯍꯟꯗꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯦꯕꯥꯁꯦ ꯂꯥꯏꯒꯤ ꯁꯦꯕꯥꯁꯤ ꯑꯗꯒꯤ ꯅꯤꯄꯥ ꯑꯣꯏꯕꯁꯤꯡꯅ ꯂꯣꯏ ꯅꯤꯇꯤꯒꯤ ꯏꯅꯨꯡ ꯑꯅꯤꯅꯤꯁꯤ ꯌꯨꯝꯊꯣꯡ ꯑꯅꯤꯅꯤꯁꯤ ꯅꯤꯇꯤꯒꯤ ꯁꯤꯡ ꯄꯨꯔꯛꯑꯒ ꯆꯨꯖꯤꯟꯕꯤꯔꯅꯤ ꯑꯗꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯦ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤ ꯂꯩꯔꯦ ꯑꯇꯣꯞꯄ ꯂꯥꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯣꯏꯔꯝꯖꯕꯗꯨꯗ ꯃꯈꯜꯁꯤ ꯌꯥꯝꯃꯦꯕ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯌꯨ ꯁꯣꯝ ꯊꯪꯕꯁꯤꯅ ꯕꯅꯝ ꯅꯤꯡꯊꯧ ꯂꯩꯔꯦꯗ꯭ꯔꯥ ꯑꯗꯩ ꯃꯈꯥ ꯌꯦꯠꯂꯣꯝ ꯊꯪꯁꯤꯅ ꯏꯃꯥ ꯂꯩꯃꯦꯟ ꯂꯩꯔꯦ ꯑꯗꯒꯤ ꯑꯃ ꯃꯌꯥꯏꯗ ꯃꯩ ꯍꯧꯐꯝꯁꯤꯅ ꯑꯃ ꯃꯉꯥꯟ ꯈꯥꯏꯕꯤꯔꯤꯕ ꯂꯩꯔꯦ ꯑꯗꯒꯤ ꯃꯊꯪꯗ ꯗꯤꯡ ꯍꯩꯗ꯭ꯔꯥ ꯄꯨꯡꯗꯣ ꯗꯤꯡ ꯀꯧꯋꯦ ꯃꯃꯤꯡ ꯑꯗꯒꯤ ꯁꯣꯝ ꯊꯪꯕ ꯂꯩꯄꯨꯡ ꯑꯣꯏꯅ ꯆꯪꯈꯠꯄ ꯂꯩꯗꯨꯅ ꯏꯄꯨ ꯌꯨꯄꯥꯜ ꯍꯟꯖꯕ ꯀꯧꯋꯦ ꯑꯗꯒꯤ ꯁꯣꯝ ꯊꯪꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯤꯗꯨꯅ ꯈꯥꯈꯣꯡ ꯂꯥꯏꯈꯣꯡ ꯃꯥꯂꯪꯈꯣꯡ ꯑꯍꯨꯝ ꯊꯣꯛꯅ ꯂꯩꯗꯣ ꯏ ꯅꯨꯡꯁꯤꯠ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯟꯕꯩꯗꯨꯅ ꯏꯃꯣꯏꯅꯨ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕꯤ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯁꯤꯒꯤ ꯍꯥꯟꯅꯗꯤ ꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯔꯦꯕ ꯑꯗꯣ ꯁꯤꯒꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕ꯭ꯔꯥ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯨꯡꯂꯦ ꯅꯠꯇꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯅ ꯁꯥꯖꯕꯅꯤ ꯈꯨꯟꯒꯤ ꯃꯤꯅ ꯁꯥꯕꯅꯦ ꯈꯨꯟꯒꯤ ꯏꯪꯔꯥꯏ ꯄꯨꯊꯣꯛꯑ ꯁꯥꯖꯕꯅꯤ ꯑꯗꯒꯤ ꯑꯇꯩ ꯐꯦꯟꯁꯤꯡ ꯅꯨꯡꯁꯤꯡ ꯑꯗꯒꯤ ꯑꯃ ꯂꯥꯛꯏꯁꯤꯗꯤ ꯒꯣꯔꯃꯦꯟꯗꯒꯤ ꯊꯤꯀꯥ ꯇꯧꯔꯒ ꯁꯥꯕꯤꯕ ꯈꯛꯇꯅꯤ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯡꯕꯁꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯥꯡꯕ ꯍꯥꯡꯉꯤ ꯑꯗꯨ ꯃꯩ ꯃꯨꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯗꯕ ꯍꯥꯡꯕ ꯌꯥꯗꯦ ꯉꯁꯤꯁꯤꯅ ꯑꯣꯖꯥꯒꯤ ꯇꯥꯔꯦ ꯅꯨꯃꯤꯠꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤ ꯃꯔꯤ ꯂꯩꯌꯦ ꯃꯔꯤ ꯂꯩꯌꯦꯕ ꯅꯤꯇꯤꯒꯤ ꯃꯤ ꯃꯔꯤ ꯑꯗꯨꯝ ꯂꯩꯌꯦ ꯂꯦꯡꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯑꯣꯖꯥ ꯍꯣꯏꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯗꯣꯏꯅꯦꯕ ꯂꯦꯡꯗꯅ ꯂꯩꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯈꯨꯟꯒꯤ ꯑꯅꯤꯅꯤꯗꯨꯅ ꯑꯗꯨꯗꯤ ꯃꯇꯦꯡ ꯊꯤꯜꯂꯝꯃꯒ ꯄꯥꯡꯕ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯑꯝꯕ ꯄꯣꯠ ꯆꯩꯁꯦ ꯊꯤꯜꯂꯝꯃ ꯃꯣꯏꯗꯤ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯩꯈꯣꯏꯗꯤ ꯂꯦꯡꯕ ꯌꯥꯗꯕꯅꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯀꯥꯔꯛꯑꯝꯒꯅꯤ ꯑꯌꯨꯛ ꯀꯥꯔꯛꯑꯝꯃꯒ ꯃꯣꯏꯅ ꯁꯤꯡ ꯄꯨꯔꯛꯄ ꯄꯨꯔꯛꯇꯕ꯭ꯔꯥ ꯃꯩ ꯍꯧꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥ ꯌꯦꯡꯉꯅꯤ ꯌꯦꯡꯉꯒ ꯃꯩ ꯍꯧꯕꯁꯦ ꯈꯨꯜꯒꯤ ꯃꯤꯗꯨꯅ ꯍꯧꯔꯝꯗꯣꯏꯔꯥ ꯃꯣꯏ ꯍꯩꯔꯒꯅ ꯃꯣꯏꯅ ꯍꯧꯋꯦ ꯍꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯍꯧꯋꯦ ꯑꯗꯨꯃꯥꯏꯅ ꯍꯧꯅꯔꯦꯒ ꯃꯣꯏꯅ ꯂꯥꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯟꯗꯤ ꯂꯧꯋꯦ ꯗꯟꯗꯤ ꯂꯧꯋꯦꯕ ꯐꯥꯏꯜ ꯂꯧꯋꯦ ꯍꯣꯏ 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 ꯑꯩꯈꯣꯏ ꯃꯔꯤꯗꯩ ꯁꯤꯗ ꯂꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯔꯤ ꯑꯃꯗꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯂꯥꯏꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯣꯠ ꯆꯩ ꯑꯋꯥꯠꯄ ꯁꯤꯡ ꯅꯨꯡ ꯑꯃ ꯑꯃꯗꯨ ꯁꯤꯡ ꯅꯣꯡꯗꯨ ꯊꯤꯜꯂꯛꯄꯅꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯈꯨꯟꯒꯤ ꯄꯥꯜꯂꯤ ꯅꯥꯔꯒ ꯉꯁꯤꯅ ꯍꯌꯦꯡ ꯅꯪꯒ ꯍꯌꯦꯡꯅ ꯅꯪꯒ ꯍꯥꯏꯗ꯭ꯔꯥ ꯊꯥꯅꯔꯒ ꯃꯤꯁꯤꯡꯗꯨ ꯂꯩꯇꯛ ꯅꯥꯏꯅ ꯑꯗꯨꯝ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡꯁꯦ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯊꯥꯏꯅꯒꯤ ꯃꯔꯤ ꯂꯩꯅꯔꯛꯄ꯭ꯔꯥ ꯊꯥꯏꯅꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯊꯥꯏꯅꯗꯒꯤꯅꯦ ꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯣꯛꯄꯗꯒꯤ ꯂꯩꯔꯝꯃꯦ ꯄꯨꯡꯁꯤꯗꯤ ꯑꯗꯒꯤ ꯁꯪꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏ ꯅꯨꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯩꯔꯦ ꯍꯣꯏ ꯑꯣꯖꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯅ ꯃꯇꯝ ꯉꯥꯏꯍꯥꯛ ꯄꯤꯕꯤꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯑꯣꯖꯥꯗꯒꯤ ꯍꯪꯉꯒ ꯈꯔ ꯈꯪꯖꯕꯁꯦ ꯑꯁꯤ ꯃꯌꯥꯝ ꯑꯌꯦꯡꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯣꯖꯥꯗꯒꯤ ꯈꯪꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯁꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯖ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯔꯦ